Hai mayam ahan bada ishor gi minglen hana lawrasi wakanda adomna ningjaba adomna khanjaba ishor amamam lairamgani ado pungning da chena khanbiro adomgi wakhanduda aduga ishor mana adomgi damakta afaba positive oiba guide pinabiu patu adomda uhanbiu clear oina haibada adomgi wakhanda khanbiro aduga haujarge ngasigi aigi card reading asi aina tawjagadawribasi adom na manifest tawjaba matam kayadagi manifest tawjarapasingdo anakpasida kari kari universe na adom manifest tawbasingdo mangon ohengadage haibado adugido aigi card china mayamda reveal tawjahange ishorna aigi card sida tongbirakanda mapuna tongbirakanda universe mana tongbirakanda adomgi loina guide tawhanjage mayam. Hi, this is Akila Yunam, a certified tarot and crystal healer. I screen the thamjariba file anisidagi adongi deroba to khanbiro karamba file da adongi deroba to yaubibage haibado 1 3 5 7 9 11 13 15 17 19 21 23 25 27 29 31 na file 1 ni aduga 2 4 6 8 10 12 14 16 18 20 22 24 26 28 amadi 13 na file 2 Pile number 1 khanbe chil now singi angasi pile number 1 khanbe chil now singi adom manifest tawjaba anak pasida lakadaba kari kari lay haibadu universe na guide tawbiyo pile number 1 khanbasi Pile number 1 khanba ichil now singko pile number 1 khanba ichil now singi pass haibadi anakpa pass sigi matam sida adom se kitang haidi paisa nungsa da kitang puthaba natraga mina lawsan garaga pithok pirakta bagumba natraga isagi marup kumba mang bhai tare marup yawsalura kanda haidi mina marup tu hatpi garaga chen baga chen ki bagumba adagi karigumba kanagani khanba pota invest tawriduna isagi araibadagi invest tawba ichil naw singchu yawri natragana haidi mingondagi pusalaga invest tawba kangusu yawri aduga mai pakradrana khallaga thabaktu mai paktaba haidi mai thigi bai tare invest tawruba mafamdo adu amanga ta thokiba natraga invest tawriba mafam adu chengiba security fazana thamaga tawbi haudaba adumaina pass ki matam sida tawbagi paisa nungsagi maroina paisa nungsagi matangda kidang habati awaba kidang nangre ko ichil now sing pile number 1 khanbasing aduna maram oirakanda relationship ta su kidang haidi akaiba lae relationship family issue kidang laire ko family gi ima ipa singa haidi single oiba ichil now sing adugi su kidang haidi yanadaba adugumba haidi situation khara thokre pass ki matam sida ko adagi partner lairaba haidi ichil now sing oitarga su haidi adomgi family ga adomgi partner ga oitarga su sen thumgi matang sida ningai sangdana ba yamna thokre thokpasina maram oirakanda even nakna ba marum apang ba da sakuning taba lotpagi fibam da laigiba situation mayam ama thokre pile number 1 khanbe ichil now sing resonate to bitaragati comment soidana pibiro adomgi comment khudingmak aina pajai aduga isorda adomgi afabagi damakta matam khudingmakta aina manifest tawjai ichil now khudingmakki aduga dumaina lae ko adu adomgi damak haidi situation do adudagi thoraknabagi damakta ko thoraknabagi damakta adomda guide pire ko ishona guide pire adomda mangal ama pire ko aduda kanagumba ichil now kharadi yamna awaba duda haidi wakhanduda lupthagibana maram oirakanda ishorna pirakpa mangal natraga lambi path adu uba phangdaba ichil now kharasu hojik su adugi awabaduda haidi kamain tawgadage haibagi solution thibagi mahutta problem duda lupsalakanda leiba ichil now kharasu leiri ko hojik su thokpira u adom munna yengbiu isagi intuition tabiu ishorna adomgi damakta path ama shelli ko Pachi uba fangba ichil inaw khara su leire pachi uba fangba ichil inaw khara dudi hojik transition perata leire pas ki trauma do thado amakanda kanadaba haibati hogatpa ngamaroidaba posak to thado akanda new beginning new start ki damakta transition period amada chatpa ichil inaw khara su leire ichil inaw sing ishona piba guide
path adu ubagidamagta adomna yamna afaba haidi punsi amada transition period amada laiko adomsi yamna ithak ipom naiba adugumba haidi emotionally yamna stable oidaba tangkak amada lairambadagi adomsi tapna tapna transition period amada lairi ichil nausing resonate tawpa taragati haibirau transition awabadu tapna tapna khaidu omaga nungai bagi habadi new start new beginning anoba mo haurage aigi punsi sisida loibana te relationship ta oi taragasu laukat pa yadana ngangna sakna ba yadana mode amta chana dana layamba relationship to dagi tapna tapna adugi du thadu kanda kana gumba kana daba relationship oi taragadi adugi du thadu oga let it go to hon basu yaugre ko natragana renew to ba yaba relationship oi taragadi amo hugat pa relationship yaba oi taragadi students sing oi taragasu hana adumna competitive exam mayam ama yauba natraga chatke khanba part mayam amada adumna soigi lan giba oi taragasu ai ma giba soigi ba du soigre aduna lesson ama tamakanda anoba start ama horani lesson ama tamakanda ai amok hana hanjalaga adugi soigriba du da hanjala roi haraga lesson ama tamaga new beginning new start ki tamakta hoba ichil naw mayam ama su yaure ko adugumba isorna piba guideline aduda chatpa ichil nausing transition period ta lairi adom awaba makhaido fully 100% kok taba taraga su 20-30% tapna 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 release tauraga ahang baduna afaba maikaida positive oiba new start ki maikaida tapna tapna feel tawba haurai ko ichil nause aduna maru oina ichil nausing adugi transition period ta hoje hoje thorakdana laiba ichil nausing adom ge kanadaba adugumba lambi aduda part adu thadok piramo aduga kanaba oiba part asida tapna tapna lakna ba hotna biu ko aduga adomsi tamna tamna transition si loira kanda hoje hoje present si dani ko transition perata adomsi lairi base aduga ishona piba part ishona uhalliba adom da lambi asi uraga adom na tapna semdorak taragadi adomgi near future si ko near future sida kamaina taweda adomna manifest tawgibado lakpa hore ko ichil naw sing adomna manifest tawgiba kanagomba manifest tawba ichil naw kharasu haidi pregnancy ki tamakta manifest tawba ichil naw sing su uri ko health ki issue lairamba ichil naw sing tamna transition lai adom meditation tawba adagi isagi calm oiba habati peaceful oiba conflict ta yautabe ichil naw kharasu uri ko hana mi kutna hairapa khuding no haiba heitaba khuding makta yes haiba itomda di regret chaba itomda di nungai taba adugumba ichil naw kharasu tapna no haiba heirai ko asina haibadi mi gi ningba kaidana ba no hairasu fazaba wahaida adomda kanadraba haibadi adomda kaishu oidaba poshak amadi adomna karigumba kantasu haidi mayam gi su fanaba adom gi su fanaba no haiba su tamgadamni ko ichil nausing adom kumbasu no haiba heraga tamna transition tawrei health ki issue lairamba pregnancy ki damakta hormone balance oidaba thyroid laiba ichil nausing su tapna adom gi throat chakra do block to tapna hangdorakpa uri ko adom gi damakta sibiba yaba crystal de adomna throat chakra gi damakta sibiba yaba crystal sing su sibiba yai ko aduga lapis lazuli gumba haidi sibibasu afaba oigani aduga firoja gumba sibibasu yai ko ichil nausing tamna transition period ta lai pregnancy gi damakta khanba ichil nausing near future haidi am arapa oidre ko present sina aigi before 1 week card chaina yangjabadagi after 3 week paubasi sina present oidoini adugi mathangda adomgi near future do haurakadoini ko pregnancy gi damakta manifest tawba ichil nausing good news taba phanga agani adomgi pregnancy gi amna nungaiba pauta agani ko tha ani ahum sida pregnancy gi damakta prepare tawraga leiba ichil nausing pregnancy gi news ta agani hauji transition period ta leiriba matam sida adomgi hormones sing do balance of tawna bagi damakta adom conflict ta yawbi kanu stable oiba mind oina bagi damakta peaceful oiba mind oina bagi damakta meditate tawbiyo nungti gi damakta aduga adomna haidi chaba thakpada kidang section bisi ko chaba thakpada junk food kumba kidang thadok piyo ichil nausing soidana 2-3 months gi manung da adom gi pregnancy gi nungai ba pawa du ta ga nei ngoda comment natraga
ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯁꯨ ꯀꯥꯎꯒꯅꯨꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯔꯦꯖꯣꯅꯦꯠ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯃꯔꯨꯞꯀꯨꯝꯕ ꯌꯥꯎꯈꯤꯕ ꯐꯪꯗꯕ ꯀꯨꯏꯅ ꯅꯠꯇ꯭ꯔꯒ ꯅꯝꯁꯜꯂ ꯂꯩꯈꯤꯕ ꯄꯩꯁꯥꯒꯨꯝꯕ ꯃꯤꯅ ꯂꯧꯕꯤꯒꯕ ꯒꯔꯒ ꯁꯤꯡꯉꯛꯇꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯂꯥꯛꯑꯒ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯁꯤ ꯑꯗꯣꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯄꯩꯁꯥꯁꯦ ꯐꯪꯉꯛꯄꯒꯤ ꯅꯠꯇ꯭ꯔꯒ ꯂꯣꯟꯒꯨꯝꯕ ꯇꯥꯟꯅꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯊꯥ 2-3ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯠꯇ꯭ꯔꯒ ꯌꯥꯝꯃꯕꯤꯗ ꯆꯍꯤ 1-2ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯝꯃꯕꯤꯗꯀꯣ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯣꯝꯒꯤ ꯁꯦꯟꯐꯝꯁꯤꯡꯗꯣ ꯐꯪꯕ ꯌꯥꯕꯒꯤ ꯄꯣꯖꯤꯇꯤꯕꯤꯇꯤ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯀꯣ ꯄꯣꯖꯤꯇꯤꯕꯤꯇꯤ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯏꯃꯣꯁꯅꯦꯜ ꯑꯗꯣꯝꯒꯤ ꯕꯦꯂꯦꯟꯁ ꯇꯧꯗꯕꯗꯨ ꯇꯞꯅ ꯇꯞꯅ ꯇ꯭ꯔꯥꯟꯖꯤꯁꯟꯗ ꯂꯥꯛꯏ ꯕꯦꯂꯦꯟꯁ ꯇꯧꯔꯛꯀꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯏꯁꯨ ꯂꯩꯔꯝꯕ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯇ꯭ꯔꯥꯟꯖꯤꯁꯟ ꯂꯥꯛꯏ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨ ꯐꯒꯠꯄ ꯑꯣꯏꯔꯒꯅꯤ ꯑꯗꯣꯝꯅ ꯇꯥꯕꯤꯒꯗꯕꯗꯤ ꯄ꯭ꯔꯦꯖꯦꯟꯇ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯄꯥꯊ ꯑꯁꯤ ꯁꯤꯒꯤꯁꯤꯗ ꯆꯠꯄ ꯈꯛꯇꯪ ꯀꯥꯎꯕꯤꯒꯅꯨ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯁꯤꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯕ꯭ꯔꯥꯏꯠ ꯎꯠꯂꯤ ꯇꯞꯅ ꯇꯞꯅ ꯑꯗꯣꯝꯅ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯈꯨꯗꯤꯡ ꯊꯕꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯥꯛꯀꯅꯤꯀꯣ ꯊꯕꯛꯀꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯀꯤꯗꯃꯛꯇ ꯍꯧꯗꯣꯛꯀꯦ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯆꯧꯕ ꯁꯦꯟꯐꯝꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯏꯆꯤල් ꯏꯅꯥꯎꯁꯤꯡ ꯑꯆꯧꯕ ꯁꯦꯟꯐꯝ ꯍꯥꯏꯗꯤ ꯂꯧꯐꯝ ꯂꯥꯛꯐꯝ ꯂꯩꯕꯒꯤ ꯃꯉꯥꯜ ꯆꯥꯎꯅ ꯎꯔꯤꯀꯣ ꯕꯤꯖꯤꯅꯦꯁꯇ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯃꯉꯥꯜ ꯆꯥꯎꯅ ꯎꯔꯤ ꯑꯗꯣꯝꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯕꯤꯖꯤꯅꯦꯁ ꯆꯥꯎꯊꯣꯛꯄꯒꯤ ꯃꯉꯥꯜꯁꯨ ꯆꯥꯎꯅ ꯎꯔꯤ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯁꯤꯗꯀꯣ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄ ꯌꯥꯕ ꯑꯣꯕꯁꯇꯤꯀꯜ ꯍꯥꯏꯐꯦꯠ ꯌꯦꯡꯖꯒꯦꯀꯣ ꯑꯣꯕꯁꯇꯤꯀꯜꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯌꯥꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯥꯡ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯥꯍꯨꯠ ꯅꯥꯔꯦꯡꯒꯤ ꯃꯇꯥꯡ ꯑꯣꯏꯕ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯐꯪꯁꯟ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡ ꯑꯣꯏꯕ ꯌꯥꯏ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯩꯁా ꯅꯨꯡꯁꯥ ꯈꯔꯆꯥ ꯆꯠꯀꯗꯕ ꯊꯕꯛ ꯈꯔꯗꯤ ꯂꯥꯛꯀꯗꯕ ꯂꯩ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯁꯣꯏꯗꯅ ꯆꯠꯀꯗꯕꯅꯤ ꯇꯧꯕꯗꯕꯨ ꯈꯨꯈꯥꯛ ꯅꯥꯏꯔꯀꯥꯟꯗ ꯆꯠꯄꯤꯌꯣ ꯂꯩꯖꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨꯒꯤꯗꯣ ꯐꯠꯇꯦ ꯁꯤꯅꯦꯕꯀꯣ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯣꯕꯁꯇꯦꯀꯜ ꯑꯣꯏꯅ ꯂꯥꯛꯏꯕꯁꯤ ꯁꯦꯟ ꯊꯨꯝꯗ ꯈꯤꯇꯪ ꯈꯖꯤꯛ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯣꯕꯁꯇꯦꯀꯜ ꯑꯣꯏꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯁꯦꯟ ꯈꯔꯆꯥ ꯇꯧꯒꯗꯕ ꯌꯥꯝꯅ ꯂꯥꯛꯏꯀꯣ ꯑꯗꯣꯝꯒꯤ ꯑꯦꯗꯚꯥꯏꯁ ꯀꯥꯔꯗ ꯑꯃꯨꯛꯀ ꯂꯧꯈꯠꯆꯒꯦ ꯑꯗꯣꯝꯒꯤ ꯑꯦꯗꯚꯥꯏꯁ ꯀꯥꯔꯗꯁꯦ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯅꯠꯇ꯭ꯔꯒ ꯏꯚꯟ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯅ ꯑꯗꯣꯝꯗ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣꯝꯅ ꯌꯥꯝꯅ ꯊꯥꯖꯖꯕ ꯃꯤꯅ ꯇꯨꯡꯗꯒꯤ ꯊꯥꯡꯅ ꯊꯤꯟꯕ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯣꯞ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯅꯛꯅꯕ ꯃꯔꯨꯞꯁꯤꯡ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯌꯥꯝꯅ ꯊꯥꯖꯖꯕꯁꯤꯡꯗꯒꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯁꯤꯅ ꯑꯦꯗꯚꯥꯏꯁ ꯀꯥꯔꯗ ꯑꯣꯏꯔꯤ ꯀꯩꯅꯣ ꯑꯗꯣꯝꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯕ ꯍꯥꯏꯗꯤ ꯃꯔꯨꯞ ꯌꯥꯝꯅ ꯅꯛꯅꯕ ꯑꯗꯣꯝꯅ ꯌꯥꯝꯅ ꯊꯥꯖꯖꯕꯅ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯛꯇꯪꯒꯤ ꯑꯗꯣꯝꯒꯨꯝꯕ ꯂꯣꯏꯅꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗ ꯑꯣꯏꯕ ꯌꯥꯏ ꯔꯤꯂꯦꯇꯤꯞꯁꯇꯁꯨ ꯑꯣꯏꯕ ꯌꯥꯏꯀꯣ ꯏꯚꯟ ꯄꯥꯔꯠꯅꯔꯗ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯣꯝꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯑꯗꯣꯝꯁꯦ ꯂꯣꯏꯅꯕ ꯈꯔ ꯎꯔꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯤꯁꯤꯡꯗ ꯒꯥꯏꯗꯦꯟꯁ ꯂꯥꯛꯏ ꯀꯥꯔꯗꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯌꯨ ꯇꯣꯇꯦꯂꯤ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯀꯧꯅꯈꯤꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯀோ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯀꯣ ꯑꯗꯣꯝꯅ ꯈꯔꯆꯥ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯇꯧꯗꯕ ꯃꯑꯣꯡꯗꯒꯤ ꯑꯍꯣꯡꯕ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯎꯕ ꯐꯪꯉꯕꯗꯤ ꯃꯤꯑꯣꯏꯗꯨꯗꯒꯤ ꯁꯣꯏꯗꯅ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯦꯡꯉꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯑꯗꯣꯝꯅ ꯃꯦꯅꯤꯐꯦꯁ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯅꯛꯄꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯥꯛꯀꯗꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯥꯔꯗ ꯑꯍꯥꯟꯕꯗ ꯄꯥꯏꯜ ꯅꯝꯕर 2 खनबा इचिल नाउसिंग पाइल नंबर 2 खनबा इचिल नाउसिंग किदंग बैलेंस तौना चटपियो को पासी मतमदगी अदोमना अदोमगी दमकता यामना हाइदी क्लियर ओइबा फ्यूचर अमा पामे अदोमना ट्रांसपेरेंसी ओइना सु चटनरी अदोमगी रिलेशनशिप ता हाइबो ओइतार कसु बिजनेस तौबा इचिल नाउसिंग ना अदोमगी बिजनेस तसु अदोमना थादपा याबा अदोमना ngamjaba adom gi thak tadi hotnaraga laiko student sing oi tar ga so domna lai shu paba matamda natraga domna exam makan competitive exam gumba thaning bada adom gi oina adomna khalli adom se karino hai bada transparency leina thamoi shengna amadi adom gi thak ta hotnaba ngambadu hotnaraga lai haina adomna khanjari ko pile number 2 khanbe ichil nausing aduga pile number 2 khanba ichil nausing karino haiba matamda adom si adom gi ithauda yamna loyal oiba adumaina tawri loyal oiba
ꯑꯗꯣꯝꯒꯤ ꯏꯊꯧꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯣꯠꯅꯖꯕꯗ ꯑꯗꯣꯝꯅ ꯍꯣꯠꯅꯔꯤꯕꯗꯨꯗ ꯐꯖꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜꯂꯤ ꯐꯨꯜꯐꯤꯜ ꯇꯧꯕ ꯃꯇꯥꯡꯁꯨ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯁ꯭ꯇꯥꯔꯠ-ꯑꯞꯀꯤꯗꯃꯛꯇ ꯍꯣꯠꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯁꯨ ꯌꯥꯎꯔꯤꯀꯣ ꯀꯔꯤꯌꯔꯒꯤꯗꯃꯛꯇ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯔꯕ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯕꯤꯖꯤꯅꯦꯁꯀꯤꯗ ꯑꯣꯏꯇꯥꯔꯒꯁꯨ ꯅ꯭ꯌꯨ ꯖꯣꯕꯀꯤꯗꯃꯛꯇ ꯌꯦꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯁꯨ ꯎꯕ ꯐꯪꯉꯤꯀꯣ ꯅ꯭ꯌꯨ ꯖꯣꯕꯀꯤꯗꯃꯛꯇ ꯌꯦꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯁꯨ ꯎꯕ ꯐꯪꯉꯤ ꯑꯗꯣꯝꯅ ꯃꯦꯅꯤꯐꯦꯁ ꯇꯧꯕꯗꯣ ꯑꯗꯣꯝ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯣꯜꯔꯦꯗꯤ ꯃꯥꯏ ꯄꯥꯛꯑꯒ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯐꯤꯁꯀꯨꯝꯕꯒꯤ ꯊꯕꯛ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯔꯤꯌꯔꯗ ꯕꯤꯖꯤꯅꯦꯁꯇ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯃꯈꯩ ꯃꯥꯏ ꯄꯥꯛꯑꯒ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯕꯤꯖꯤꯅꯦꯁ ꯍꯥꯏꯗꯤ ꯑꯗꯣꯝꯒ ꯃꯥꯟꯅꯗꯕ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯑꯗꯣꯝꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕ ꯈꯔ ꯎꯕꯗꯒꯤ ꯑꯗꯣꯝꯅ ꯕꯤꯖꯤꯅꯦꯁꯁꯦ ꯆꯦꯟꯖ ꯇꯧꯒꯦ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯤꯀꯣ ꯕꯤꯖꯤꯅꯦꯁꯁꯦ ꯆꯦꯟꯖ ꯇꯧꯒꯦ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨ ꯑꯗꯣꯝꯒ ꯑꯗꯣꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯠꯅꯔ ꯍꯥꯟꯅ ꯂꯩꯔꯕ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯨꯗ ꯁꯦꯇꯤꯁꯐꯥꯏഡ് ꯑꯣꯏꯗꯦ ꯈꯟꯕꯗꯒꯤ ꯑꯇꯣꯞꯄ ꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨ ꯕꯣꯏꯐ꯭ꯔꯦꯟ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯕꯁꯤꯡꯗꯁꯨ ꯈꯔ ꯃꯈꯩ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯏꯕꯟ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯀꯥꯔꯗꯁꯤ ꯌꯦꯡꯖꯔꯤꯕ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗ ꯅꯠꯇ꯭ꯔꯒ ꯑꯗꯣꯝ ꯏꯁꯥꯃꯛ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯇꯣꯞꯄ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯌꯦꯡꯅꯤꯡꯉꯛꯄ ꯆꯠꯅꯤꯡꯉꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯎꯕ ꯐꯪꯉꯤꯀꯣ ꯑꯗꯣꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯑꯣꯏꯔꯣꯏ ꯑꯗꯣꯝꯅ ꯊꯥꯡꯒꯦ ꯈꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯅ꯭ꯌꯨ ꯁ꯭ꯇꯥꯔꯠ ꯑꯗꯣ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯑꯦꯅꯔꯖꯤ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐꯔꯦ ꯈꯟꯅ ꯊꯝꯃꯤꯕꯗꯨꯗꯒꯤ ꯑꯗꯣꯝꯅ ꯍꯣꯡꯗꯣꯛꯅꯤꯡꯉꯤꯕꯗꯣ ꯑꯔꯥꯟꯕ ꯄꯥꯊ ꯑꯃ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯇꯨꯡꯗ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ ꯌꯥꯏꯀꯣ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯗ ꯏꯁꯣꯔꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯄꯥꯊ ꯍꯧꯖꯤꯛ ꯁꯦꯝꯃꯤꯕꯗꯨꯗ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯕ ꯌꯥꯏ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯗꯣꯝꯅ ꯑꯇꯣꯞꯄ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯆꯦꯟꯖ ꯇꯧꯒꯦ ꯑꯇꯣꯞꯄ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯃꯗ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯑꯩ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯐꯕ ꯑꯣꯏꯔꯣই ꯇꯨꯡꯗ ꯔꯤꯒ꯭ꯔꯦꯠ ꯆꯥꯒꯅꯤ ꯏꯊꯟꯇ ꯏꯁꯥ ꯏꯇꯣꯟꯗ ꯈꯟꯖꯈꯤꯕ ꯄꯥꯠ ꯑꯗꯣ ꯏꯊꯟꯇꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯣꯏꯔꯛꯀꯅꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ khara ꯌꯨꯝꯒꯨꯝꯕ ꯑꯆꯧꯕ ꯁꯥꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯒꯨꯝꯕ ꯅ꯭ꯌꯨ ꯁ꯭ꯇꯥꯔꯠ ꯍꯧꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯒꯨꯝꯕ ꯂꯩ ꯇꯥꯔꯒꯁꯨ ꯈꯔ ꯈꯖꯤꯛ ꯈꯤꯇꯪꯈꯛ ꯉꯥꯏꯃꯤꯟꯅꯈꯤꯁꯤꯀꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯎꯟꯗꯦꯁꯟꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯄꯩꯁꯥ ꯂꯣꯏꯅꯗꯤ ꯊꯥꯖꯤꯟꯈ꯭ꯔꯒꯅꯤ ꯑꯗꯣꯝ ꯐꯥꯎꯟꯗꯦꯁꯟꯗꯒꯤ ꯃꯈꯥ ꯍꯧꯒꯠꯅꯕꯒꯤ ꯑꯗꯣꯝꯒꯤ ꯂꯥꯛꯐꯝꯁꯤ ꯈꯤꯇꯪ ꯑꯄꯟꯕ ꯑꯣꯏꯅ ꯂꯩꯔꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ 2-3 ꯃꯟꯇꯪ ꯋꯦꯠ ꯇꯧꯔꯤꯁꯤꯀꯣ ꯑꯗꯣꯝꯒꯤ ꯑꯦꯅꯔꯖꯤꯗꯨ ꯁꯤꯐ ꯇꯧꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯤꯁꯤ ꯄꯣꯖꯤꯇꯤቭ ꯑꯦꯅꯔꯖꯤꯗ ꯁꯤꯐ ꯇꯧꯕ ꯍꯣꯠꯅꯔꯤꯁꯤꯀꯣ ꯑꯗꯣꯝꯅ ꯄꯥꯁ ꯑꯃꯁꯨꯡ ꯄ꯭ꯔꯦꯖꯦꯟꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯄꯣꯖꯤꯇꯤቭ ꯉꯥꯛꯇ ꯂꯥꯛꯄꯒꯤ ꯃꯍꯤꯠ ꯑꯗꯣꯝꯅ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯣꯝꯅ ꯄꯥꯠ ꯑꯃ ꯍꯣꯡꯒꯗꯕ ꯍꯣꯠꯅꯔꯤꯗꯨꯒꯤ ꯈꯤꯇꯪ ꯐꯠꯇꯕ ꯃꯥꯏꯀꯩ ꯑꯣꯏꯒꯅꯤ ꯇꯨꯡꯗ ꯔꯤꯒ꯭ꯔꯦꯠ ꯆꯥꯒꯅꯤ ꯏꯁꯥꯅ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯗꯣ ꯑꯗꯨꯗ ꯏꯁꯥ ꯇꯤꯡꯈꯪ ꯇꯨꯝꯐꯧ ꯈꯟꯒꯅꯤ ꯏꯁꯥꯅ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯗꯣ ꯏꯇꯣꯝꯗ ꯌꯦꯡꯅꯤꯡꯗꯕ ꯐꯥꯎꯔꯛꯀꯅꯤ ꯏꯁꯥ ꯏꯇꯣꯝꯗ ꯇ꯭ꯔꯦꯞ ꯑꯣꯏꯅ ꯈꯟꯕ ꯐꯥꯎꯔꯛꯀꯅꯤꯀꯣ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯗꯣꯝꯒꯤ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯣ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯕꯣꯏꯐ꯭ꯔꯦꯟ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯏꯚꯟ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔꯗ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯄꯣꯁ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗꯣ ꯑꯗꯨꯗ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯕꯤꯔꯒ ꯑꯗꯣꯝꯗ ꯒ꯭ꯔꯣꯠ ꯑꯣꯏꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯕꯁꯇꯦꯀꯜꯒꯤꯗꯃꯛꯇ ꯑꯗꯣꯝꯗ ꯀꯔꯤ ꯂꯥꯛꯑꯦꯅ ꯌꯦꯡꯉꯁꯤ ꯏꯃꯣꯁꯅꯦꯜꯂꯤꯀꯣ ꯇ꯭ꯔꯦꯕꯦꯜꯒꯤ ꯀꯥꯔꯗꯁꯨ ꯂꯥꯛꯑꯦ ꯏꯃꯣꯁꯅꯦꯜꯂꯤꯀꯣ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯣꯝꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯗ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯄꯥꯔꯠꯅꯔ ꯈꯔꯁꯨ ꯂꯥꯛꯀꯅꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨꯁꯨ ꯆꯤꯟꯗꯅ ꯃꯈꯜ ꯑꯃ ꯇꯧꯔꯒ ꯄꯨꯛꯆꯦꯟꯗꯅ ꯈꯤꯇꯪ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯤꯡꯒꯜꯁꯤꯡ ꯃꯤꯡꯒꯜ ꯇꯧꯅꯤꯡꯕꯒꯤꯗꯃꯛ ꯌꯦꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯀꯣ ꯑꯅꯛꯄꯁꯤꯗ ꯂꯥꯛꯄ ꯑꯗꯣꯝꯒꯤ ꯃꯤꯁꯛꯁꯤꯡꯗꯨ ꯃꯨꯟꯅ ꯌꯦꯡꯉꯨ ꯀꯣꯏꯕ ꯁꯥꯟꯕꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯣꯏꯒꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯀꯣꯏꯕ ꯁꯥꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯂꯥꯛꯀꯅꯤꯀꯣ
ꯑꯗꯣꯝꯁꯤ ꯇ꯭ꯔꯦꯕꯦꯜ ꯇꯧꯅꯤꯡꯕꯒꯤ ꯃꯅꯤꯄꯨꯔꯤ ꯃꯅꯨꯡꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯥꯎꯠꯁꯥꯏꯗꯇ ꯑꯣꯏꯕ ꯌꯥꯏ ꯇ꯭ꯔꯦꯕꯦꯜ ꯇꯧꯅꯤꯡꯕꯒꯤ ꯇ꯭ꯔꯦꯕꯦꯜꯗꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯖꯤꯟꯕ ꯈꯔꯆꯥꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯦꯀꯣ ꯁꯤꯒꯤꯁꯤꯗ ꯑꯗꯣꯝꯒꯤ ꯂꯩꯖꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯏ ꯑꯗꯣꯝꯒꯤ ꯁꯦꯚꯤꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯠꯈꯤꯕ ꯌꯥꯏꯀꯣ ꯑꯗꯨꯝꯅ ꯀꯣꯏꯕ ꯆꯠꯄ ꯀꯔꯤꯗꯤ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝ ꯈꯤꯇꯪ ꯑꯗꯣꯝꯒꯤ ꯂꯩꯖꯔꯤꯕ ꯁꯦꯟ ꯊꯨꯝꯗꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟꯕ ꯈꯔꯆꯥ ꯇꯧꯕꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯒꯤ ꯃꯇꯝ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯤꯀꯣ ꯑꯣꯕꯁꯇꯦꯀꯜꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯕꯁꯦꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯦꯗꯚꯥꯏꯁ ꯀꯥꯔꯗ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯑꯦꯗꯚꯥꯏꯁ ꯀꯥꯔꯗꯁꯤꯗ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯁꯦꯟ ꯊꯨꯝꯒꯤ ꯍꯧꯖꯤꯛ ꯏꯁꯥꯒꯤꯗꯃꯛꯇ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯋꯥꯈꯜ ꯊꯥꯗꯕꯤꯕ ꯍꯧꯕꯤꯔꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯇꯥꯔꯒꯁꯨ ꯑꯅꯧꯕ ꯁ꯭ꯇꯥꯔꯠꯀꯤꯗꯃꯛꯇ ꯋꯥꯈꯜ ꯊꯥꯗꯕꯤꯕ ꯍꯧꯕꯤꯔꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯣꯝꯒꯤꯗꯃꯛꯇ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯗ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯄ꯭ꯂꯥꯟ ꯐꯖꯅ ꯇꯧꯕꯤꯌꯣ ꯍꯥꯏꯔꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯗ ꯕ꯭ꯔꯥꯏꯠ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯄꯦꯟꯇꯤꯀꯜꯁ ꯅꯥꯏꯠ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯂꯥꯛꯑꯦ ꯑꯗꯣꯝ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯕꯗꯤ ꯄꯨꯡꯈꯟꯗ ꯈꯟꯖꯤꯟꯕ ꯃꯤꯁꯛꯇꯣ ꯑꯣꯏꯗꯕꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯣꯏꯅ ꯑꯩ ꯅꯣꯡꯃ ꯄꯩꯁా ꯄꯥꯏꯗꯕ ꯌꯥꯗꯦ ꯄꯩꯁా パイꯅꯕ ꯁꯤ ꯇꯧꯅꯤ ꯍꯥꯏꯔꯒ ꯂꯣꯖꯤꯀꯦꯜ ꯊꯤꯡꯀꯤꯡ ꯑꯃꯁꯨ ꯌꯥꯎꯔꯒ ꯍꯥꯏꯕꯗꯤ ꯏꯃꯣꯁꯅꯦꯜꯂꯤ ꯈꯛꯇ ꯅꯠꯇꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯁꯤꯗ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯣꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯁꯨ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯏꯟꯚꯦꯁꯃꯦꯟ ꯈꯨꯗꯛꯁꯤꯗ ꯇꯧꯕꯤꯗ ꯇꯥꯔꯒꯁꯨ ꯄ꯭ꯂꯥꯅꯤꯡ ꯁꯦꯝꯗꯣꯛꯄꯤꯕ ꯌꯥꯔꯦꯀꯣ ꯏꯟꯚꯦꯁꯃꯦꯟꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯁꯦꯝꯕ ꯀꯩꯁꯨ ꯊꯥ ꯑꯃꯗ ꯅꯣꯡ ꯅꯤꯅꯤꯗ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯊꯥ 2-3ꯗꯤ ꯑꯗꯨꯝ ꯆꯪꯒꯅꯤꯀꯣ ꯑꯗꯨꯗ ꯏꯟꯚꯦꯁꯃꯦꯟꯒꯤꯗꯃꯛꯇ ꯑꯗꯣꯝ ꯁꯤꯟꯕꯤꯕ ꯌꯥꯔꯦ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯁꯦ ꯍꯥꯏꯕꯗꯤ ꯇꯞꯅ ꯍꯥꯏꯗꯤ ꯑꯐꯕ ꯋꯥꯔꯤ ꯁꯥꯕꯤꯕ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯉꯥꯛꯇ ꯔꯤꯌꯦꯛ ꯇꯧꯕꯤꯗꯕ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯅ ꯁꯥꯎꯔꯛꯄ ꯀꯌꯥ ꯂꯩꯕ ꯇꯥꯔꯒꯁꯨ ꯔꯤꯌꯦꯛ ꯇꯧꯕꯤꯗꯕ ꯔꯦꯁꯄꯣꯟ ꯇꯧꯕꯤꯕ ꯃꯇꯝ ꯑꯣꯏꯌꯦ ꯑꯗꯣꯝꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯤꯕ ꯃꯔꯨꯑꯣꯏꯅ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯗꯣꯝꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯁꯨ ꯃꯦꯅꯤꯐꯦꯁ ꯌꯥꯝꯅ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯑꯗꯣꯝꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯤꯕꯗꯣ ꯑꯦꯗꯚꯥꯏꯁ ꯀꯥꯔꯗꯇ ꯂꯥꯛꯏꯕꯁꯤꯁꯨ ꯑꯗꯣꯝꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯤꯕꯗꯨ ꯁꯣꯏꯗꯅ ꯐꯨꯜꯐꯤꯜ ꯑꯣꯏꯒꯅꯤ ꯑꯦꯗꯚꯥꯏꯁ ꯑꯃꯗꯤ ꯑꯣꯕꯁꯇꯤꯀꯜ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤꯗ ꯑꯗꯣꯝꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯅꯛꯄ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯁꯤꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯕ꯭ꯔꯥꯏꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯇꯥꯔꯒꯁꯨ ꯇꯞꯅ ꯆꯔꯥ ꯊꯥꯕꯤꯕ ꯍꯧꯕꯤꯔꯣ ꯇꯞꯅ ꯁꯤꯡꯒꯜ ꯑꯣꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯞꯅ ꯑꯗꯣꯝꯗ ꯂꯥꯛꯄ ꯄ꯭ꯔꯣꯄꯣꯖꯦꯜ ꯃꯌꯥꯝ ꯅꯠꯇ꯭ꯔꯒ ꯂꯥꯛꯀꯗꯕ ꯑꯗꯣꯝꯅ ꯎꯕꯁꯤꯡꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯕꯤꯕ ꯅꯠꯇ꯭ꯔꯒ ꯃꯤꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯌꯦꯡꯕꯤꯕ ꯅꯠꯇ꯭ꯔꯒ ꯃꯤꯗꯨꯒ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯕꯤꯠ ꯁꯥꯕꯤ ꯇꯥꯔꯒꯁꯨ ꯑꯩꯒꯤꯗꯃꯛꯇ ꯔꯥꯏꯠ ꯄꯔꯁꯟ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯟꯁꯔ ꯄꯤꯗꯕ ꯇꯥꯔꯒꯁꯨ ꯌꯦꯡꯕ ꯍꯧꯕꯤꯔꯣ ꯇꯞꯅ ꯀꯩꯅꯣ ꯍꯥꯏꯕꯗ 2-3 ꯃꯟꯊꯀꯤ ꯃꯇꯨꯡꯗꯒꯤ ꯑꯗꯣꯝꯒꯤ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯁꯥꯏꯠ ꯑꯗꯣ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯄꯥꯠꯇꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯣꯁꯅꯦꯜꯂꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯣꯝꯗ ꯂꯥꯛꯏꯕꯁꯤꯡꯗꯨꯗ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯨꯚꯤꯒꯤ ꯇꯥꯏꯞꯇ ꯑꯗꯣꯝꯗ ꯄ꯭ꯔꯣꯄꯣꯖꯦꯜ ꯂꯥꯛꯄꯁꯨ ꯌꯥꯏꯀꯣ ꯇꯧꯕꯗꯕꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯋꯥꯍꯩ ꯈꯛꯇꯪꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯁꯨ ꯈꯜꯂꯤꯕ ꯃꯤꯁꯛ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯕꯤꯕ ꯃꯇꯝꯗꯣ ꯑꯣꯏꯔꯦꯀோ ꯄꯥꯔꯠꯅꯔ ꯁꯦꯝꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯤꯡꯒꯟꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯍꯥꯟꯅꯗꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯒ ꯂꯩꯔꯕ ꯅꯠꯇ꯭ꯔꯒ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐ ꯑꯣꯏꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯍꯁꯕꯦꯟ ꯅꯠꯇ꯭ꯔꯒ ꯋꯥꯏꯐꯇꯨꯒꯤ ꯆꯦꯟꯖꯦꯁ ꯗ꯭ꯔꯃꯥꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯦꯟꯖꯦꯁ ꯂꯥꯛꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯈꯤꯇꯪ ꯀꯨꯞꯊꯅ ꯌꯦꯡꯕꯤꯌꯨꯀꯣ ꯀꯔꯤꯒꯤꯗꯃꯛꯇ ꯆꯦꯟꯖꯦꯁ ꯂꯥꯛꯏꯕꯅꯣ ꯃꯥꯁꯦ ꯑꯆꯧꯕ ꯗꯤꯃꯥꯟ ꯑꯃ ꯇꯧꯔꯛꯀꯗꯣꯔꯤꯕ꯭ꯔꯥ ꯑꯗꯣꯝꯗ ꯅꯠꯇ꯭ꯔꯒꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯇꯣꯞꯄ ꯑꯃꯒꯤ ꯏꯒꯔ ꯑꯣꯏꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯆꯦꯛꯁꯟꯅ ꯌꯦꯡꯕꯤꯌꯨ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯒꯥꯏꯗꯦꯟꯁ ꯑꯃꯗꯤ ꯑꯣꯕꯁꯇꯤꯀꯜꯁꯤꯡ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯄꯥꯁꯇꯒꯤ ꯑꯃꯗꯤ ꯄ꯭ꯔꯦꯖꯦꯟꯇꯒꯤ ꯑꯗꯣꯝꯅ ꯄꯣꯖꯤꯇꯤቭ ꯃꯥꯏꯟ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡ ꯂꯩꯔꯤꯕꯗꯨ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨꯗꯒꯤ ꯁꯤꯐ ꯇꯧꯅꯕ ꯍꯣꯠꯅꯕꯒꯅꯨ ꯑꯍꯦꯟꯕ ꯑꯃꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯄꯥꯠꯇ ꯈꯟꯕꯤꯒꯅꯨ ꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ
Aigi video sing asina Adomna gentle guide macha amamam pi khanbi taragadi aigi video bo like subscribe amade share tauba kaubi ganu ichil now sing adomgi money ge blockage laiba ichil now sing career da stuck tawraga laiba ichil now sing relationship ta tawfam khangdaba relationship to phajaba yamna clear communication laiba adugumba transparency oiba relationship ama semba ngamdaba ichil now sing health ki issue mayam ama laiba ichil now sing aduga issue sing dargi kari kokane ge remedies mayam khangning ba ichil now sing even relationship ke remedies khangning ba ichil now sing financial ge kamai tawagadi adom ge blockage to kokani khangning ba ichil now sing khudingmak khangning ba ichil now sing na crystal khudingmak ai ge software available oi aina energize tawraga adom gi damakta loina cleanse tawraga aina pijagani aduna aigi store sida soidana lakpa kaubiganu ichil now sing aduga aigi makha gi description ba so haijaramge kakching makha leikai Naodam Pareng da laiba aigi shop asida soidana lengbirau aduga adomge personal reading gi damakta aigi pijariba number asida contact tawbiu offline online animal yai hana aingonda message thabirau natraga phone call tawbiro adomge booking gi damakta aduga yumda laaga aigi offline dasu adomgi damakta terror reading yai remedy singsu aina loina haijagani aduga si khakta nataba adomgi holistic oiba remedies mayam amasu aina pijagani si hairaga ngasi gidi mayam dagi kaina na baya thangni jari stay positive keep smiling